Separate administration की mayokta Leibasing Hatkani, Meitei na 𝗨හි𝗶𝘁𝗶𝗃 𝗨 Hatkani haina UKNA na Kihallakle. Manipur da Meitei na 𝗨හි𝗶𝘶𝗃 separate administration की mayokta leiba 𝗨𝗶𝘁𝗶𝗃 की MLA sing sibagi chairak pigani haina United 𝗨𝗶𝘁 National Army UKNA na phongdokkhre. Government of 𝗨𝗨𝗃 की makhada operate tawriba 𝗨𝗨𝗶𝘁𝗶𝗃 Department of Home Affairs na thadorokpa cherol amana hai state Leingak 𝗨𝗨𝗶𝗶𝗃 natragana 𝗨𝗨𝗶𝗁𝗆 apambagi mayokta leiba miyoi pumnamak ahakpo chairak pinaba warep lawre. 𝗨𝗨𝗁𝗆 MLA singna separate administration ki mayokta lepa yaroi amasung Meitei na 𝗨ഹി𝗶𝘁𝗶𝗃 𝗨𝗨 yaroi. Separate administration ki demand ga mari leinana civil society organization CSO Amadi political parties singna politics tawba yaroi. 𝗨𝗨𝗁𝗆 matam kayagi mamangdagi tanduna lagliba demand asi kanagumba lanai miyoi natraga miyoi kangrup amatana athingba pinaba hotnaroidabani. 𝗨𝗨𝗁𝗆 ihau asibu lana lamjingbaga loinana aranba wafam sandokduna ꯐꯨꯔꯨꯞꯀꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯕꯗꯤ UKNA ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ UKNA ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯄ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ 4 ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯛꯄ ꯂꯩꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 2015ꯗ ꯂꯤꯡꯈꯠꯈꯤꯕ UKNA ꯅ Government of ꯀꯨꯀꯤꯒꯥꯡꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯔꯥꯏꯠ ꯐꯪꯅꯕ ꯑꯃꯁꯨꯡ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯑꯃꯗꯤ United People's Front UPF ꯅ Suspension of Operation ꯁꯨ Agreement ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯕꯁꯨ UKNA ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨ Agreementꯗ ꯈꯨꯠꯌꯦꯛ ꯄꯤꯗꯕꯒ ꯂꯣꯏꯅꯅ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯂꯨꯞ ꯑꯁꯤꯅ ꯆꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯨꯞ ꯑꯁꯤꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫